ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯅ ꯆꯠꯂꯤ ꯃꯌꯥꯝ. ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯣꯝꯗ ꯀꯣꯏꯕꯅ ꯆꯠꯂꯤ. ꯕꯒꯥꯟ ꯇꯦꯔꯥꯄꯨꯔ ꯀꯧꯏ ꯃꯐꯝꯁꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯨꯁꯤ. ꯆꯥꯔꯛꯁꯨ ꯆꯥ ꯕꯒꯥꯟꯅꯤ. ꯀꯨꯏꯔꯦ ꯂꯥꯛꯇꯕ. ꯑꯗꯨ ꯉꯁꯤ ꯌꯦꯡꯉꯨꯅꯦ ꯆꯠꯀꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯁꯨ. ꯑꯗꯨꯅ ꯀꯣꯏꯊꯣꯔꯛꯏ. ꯁꯤ ꯕꯁ ꯀꯩꯅꯣꯅꯦ. ꯒꯥꯔꯤ ꯃꯆꯥꯒꯤ साइकिल से ऑटो से लाए मोई सोरोक से फजई स्वाइददी असम फास्ट कारक कांददी यम सोए मखा से येंगो मखा रोमदसु लई यम फजई लईसु पांबी की लईसि फजदरो करी उनो दि खंदे होय लोनददि सिरिस पांबी एं कौई नुंगदांग दगे लादि लाइट थाले को यम फजई की साइब की फजरईने मफम से आसाम की फजई मैम मणिपुर इचीना मैम येंगमीनसीको नखोई नोंला कोइथोरौदना खो कासारोमदा कोई मीनसी अब कोई पुबिगे लाओ को लंबी से अमुक फत्रे सिदा हम दाल में लेप तौजा मोई मी मैम चा मतोन से कक्नरगा पूरगा चटकदोमी अदुगा मोई ऑफिस पीदोमी जमा तौदोमी मैम मी मैम लेसे यौसीदा मी मैम लेरे चासिंग कनो से अदुगे कोई चा थक्तोमी चा मना पुर सेमगा फजरे बगान तेरापुर कौई से मफम से
ꯑꯇꯩꯁꯨ ꯐꯖ ꯐꯖꯕ ꯃꯐꯝ ꯂꯩꯔꯤ ꯅꯣꯡꯃ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝ ngasi matam si khara thengthare ngai irai jumanena jumagi koigi masjid ki jatra tawi fast makhong lang thamnai tawi adu ja halak pada thengkhre masjid ki video su thangalakke ꯑꯩꯈꯣꯏꯒꯤ ꯃꯁꯖꯤꯗ ꯑꯅꯧꯕ ꯑꯃ ꯁꯥꯏ ꯉꯁꯤ ꯃꯈꯣꯡ ꯖꯇ꯭ꯔꯥ ꯇꯧꯏ ꯑꯗꯨꯏꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯇꯧꯔꯝꯕꯅꯤ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯀꯣꯟꯅ ꯊꯥꯡꯒꯠꯂꯛꯀꯦ ꯀꯩꯅꯣꯝꯃꯗꯤ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯊꯥꯡꯒꯠꯂꯛꯇꯕꯅꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯁꯥꯔꯤꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯁꯨ ꯄꯥꯡꯕꯤꯔꯛꯄ ꯌꯥꯅꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎ ꯁꯣꯏꯗꯅ ꯑꯩꯅ ꯌꯧꯍꯟꯕꯤꯒꯅꯤ ꯃꯁꯖꯤꯗꯇ ꯃꯇꯦꯡ ꯄꯥꯡꯕꯁꯤꯗꯤ ꯍꯌꯦꯡ ꯑꯜꯂꯥꯍꯅ ꯁꯣꯏꯗꯅ ꯖꯟꯅꯠꯇ ꯌꯨꯝ ꯑꯃ ꯁꯥꯕꯤꯌꯦ ꯑꯜꯂꯥꯍꯅ ꯅꯤꯡꯕ ꯊꯨꯡꯍꯟꯕꯁꯨ ꯑꯣꯏꯁꯅꯨ ꯖꯥꯃꯅꯥ ꯃꯌꯥꯝ ꯑꯃ ꯍꯦꯛꯅꯔꯤ ꯇꯣ ꯁꯤꯒꯤ ꯕꯣꯔꯥꯁꯦ ꯁꯤꯁꯤꯅꯤ ꯍꯣꯔꯦꯟ ꯃꯣꯏ ꯄꯨꯔ ꯆꯠꯇꯧꯁꯦ ꯁꯤ ꯑꯩꯈꯣꯏ ꯑꯟꯇꯤ ꯍꯣꯏ ꯏꯆꯦ ꯃꯌꯥꯝꯁꯤꯡꯁꯤ ꯍꯦꯛꯅꯔꯤꯃꯤ ꯍꯨꯏ ꯑꯃ ꯂꯩꯔꯦꯅꯦ ꯏꯕꯣ ꯅꯥꯕ ꯍꯨꯏ ꯂꯩꯔꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯍꯨꯏꯁꯤ ꯌꯥꯝ ꯀꯤꯌꯦꯕ ꯑꯗꯨꯅ ꯍꯨꯏ ꯑꯃꯨꯛ ꯂꯩꯔꯝꯃꯤꯕ ꯇꯝ ꯊꯧꯋꯦ ꯅꯪꯁꯨ ꯃꯄꯥꯃꯛꯇ ꯂꯦꯞꯁꯜꯂꯔꯦꯗ ꯁꯤ ꯃꯈꯥꯔꯣꯝꯗꯅꯤ ꯑꯁꯤ ꯃꯃꯥꯡ ꯑꯍꯥꯡꯕ ꯆꯍꯤꯗ ꯃꯌꯥꯝ ꯖꯅꯋꯥꯔꯤꯒꯤ ꯆꯥꯛ ꯂꯥꯡ ꯆꯥꯕ ꯑꯗꯩ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯌꯔ ꯇꯧꯐꯝꯒꯁꯦ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯇꯧꯅꯔꯤꯃꯤ ꯅ꯭ꯌꯨ ꯏꯌꯔꯒꯤꯗꯁꯨ ꯎꯍꯟꯕꯤꯔꯛꯀꯦ ꯑꯜꯂꯥꯍꯅ ꯍꯥꯏꯔꯗ꯭ꯔꯥ ꯊꯝꯃꯗꯤ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯅ꯭ꯌꯨ ꯏꯌꯔꯕꯨꯗꯤ ꯑꯩꯈꯣꯏ ꯇꯧꯗꯦꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅꯁꯨ ꯌꯥꯎꯁꯤ ꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯕ꯭ꯔꯣꯅꯤ ꯁꯤ ꯃꯥꯏ ꯃꯃꯤꯡ ꯅꯤꯡꯊꯧ ꯀꯧꯏ ꯑꯩꯅ ꯗꯥ ꯅꯤꯡꯊꯧ ꯗꯥ ꯅꯤꯡꯊꯧ ꯃꯥꯕꯨ ꯁꯨꯝ ꯀꯧꯏ ꯃꯌꯥꯝ ꯑꯩ ꯏꯌꯥꯝꯕꯅꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯆꯠꯄ ꯆꯥꯕ ꯀꯥꯟꯅ ꯍꯥꯏꯗꯨꯁꯤꯅꯤ ꯁꯤ ꯆꯥꯝꯅꯥꯁꯤ ꯆꯨꯝꯅ ꯍꯦꯛꯑꯒ ꯃꯇꯨꯡꯗ ꯃꯣꯏꯅ ꯐꯦꯛꯇꯣꯔꯤꯗ ꯊꯥꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯨꯡꯉꯤꯃꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯏꯝꯄꯣꯔꯠ ꯇꯧꯖꯔꯤꯃꯤ ꯃꯥꯅꯤ ꯃꯥꯅꯤ ꯃꯌꯥꯝ ꯑꯃ ꯆꯥꯕ ꯀꯥꯟ ꯉꯥꯛꯇꯅꯤ ꯁꯤ ꯂꯣꯏ ꯆꯥꯇꯅꯤ ꯐꯖꯈ꯭ꯔꯦꯗꯀꯣ ꯍꯧꯖꯤꯛ ꯐꯖꯕ